ꯇꯟꯖꯥꯗꯨꯃꯛꯇꯨꯗ ꯊꯥꯏꯅ ꯃꯌꯥꯒꯤ ꯒꯨꯔꯨ ꯑꯣꯏꯈꯤꯕ ꯃꯨꯔꯇꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯑꯝꯃꯤ. ꯃꯌꯥ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯁꯛꯇꯤ ꯍꯦꯟꯒꯠꯅꯕ ꯇꯧꯔꯤꯕ ꯄꯨꯖꯥ ꯑꯗꯨꯒꯤ ꯃꯩꯕꯨ ꯅꯈꯣꯡꯅ ꯀꯥꯎꯗꯨꯅ ꯃꯨꯊꯠꯂꯤꯕ? ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯖꯥꯗꯨ ꯇꯧꯔꯤꯕ ꯀꯥꯡꯕꯨꯗ ꯏꯀꯥꯏꯕ ꯄꯤꯕꯅꯤ. ꯃꯗꯨꯒꯤ ꯃꯍꯩ ꯅꯪ ꯁꯣꯏꯗꯅ ꯐꯪꯒꯅꯤ. ꯍꯦ ꯐꯠꯇ꯭ꯔꯕ ꯃꯍꯩ ꯖꯥꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩꯉꯣꯟꯗ ꯀꯨ ꯄꯨꯕ ꯃꯔꯤ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯃꯔꯤꯛ ꯆꯨꯝꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ. ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ? ꯃꯃꯥꯡꯉꯩ ꯅꯪꯅ ꯅꯤꯡꯊꯧ ꯃꯩꯔꯥꯕꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯄ꯭ꯔꯖꯥ ꯈꯔꯅ ꯋꯥꯀꯠꯄ ꯂꯥꯛꯈꯤꯕꯗꯣ? ꯂꯩꯕꯥꯛꯀꯤ ꯐꯅꯅꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯆꯝ ꯃꯔꯤꯕꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯥꯠꯄꯤꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤꯕꯗꯣ? ꯃꯤ ꯃꯔꯤ ꯑꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯅꯤꯡꯊꯧꯅ ꯅꯪꯒꯤꯗꯃꯛ ꯈꯣꯝꯒꯠꯇꯨꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯕꯗꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯉꯝꯂꯛꯇꯕꯗꯒꯤ ꯁꯥꯎꯔꯛꯇꯨꯅ ꯂꯣꯟꯅ ꯑꯍꯤꯡ ꯑꯍꯤꯡꯗ ꯅꯤꯡꯊꯧ ꯈꯪꯍꯟꯗꯅ ꯄꯣꯠꯂꯣꯏꯕꯒꯤ ꯊꯕꯛ ꯇꯧꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯣꯏ ꯃꯔꯤꯗꯨ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯅꯅꯥꯏꯁꯤꯡꯅ ꯑꯍꯤꯡ ꯑꯃꯗ ꯐꯥꯔꯒ ꯇꯝꯊꯤꯅ ꯑꯣꯠꯅꯩꯔꯒ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡ ꯃꯣꯏ ꯃꯔꯤꯒꯤ ꯍꯛꯆꯥꯡꯗꯣ ꯅꯪꯉꯣꯟꯗ ꯁꯤꯟꯅꯈꯤꯕꯅꯤ. ꯁꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯑꯣꯏꯕꯅ ꯊꯋꯥꯏ ꯃꯔꯤ ꯑꯗꯨꯅ ꯀꯨ ꯄꯨꯗꯨꯅ ꯅꯤꯡꯊꯦꯝꯈꯨꯜꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯈꯤꯕꯅꯤ. ꯃꯤꯔꯥꯅ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯁꯤꯟꯅꯈꯤꯕꯗꯒꯤ ꯃꯣꯏ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯣꯏꯅ ꯑꯃꯨꯛ ꯍꯟꯇꯛ ꯊꯣꯔꯛꯂꯤꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩ ꯈꯪꯗꯦ. ꯍꯧꯖꯤꯛ ꯊꯣꯔꯛꯂꯤꯕ ꯀꯨ ꯄꯨꯕ ꯃꯔꯤ ꯑꯁꯦ ꯑꯩꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯪꯗ ꯏꯇꯠ ꯇꯠꯇꯅ ꯎꯈꯤꯕꯒꯨم ꯇꯧꯔꯦ. ꯑꯩꯒꯤ ꯃꯪꯗ ꯊꯥꯏꯅ ꯎꯈꯤꯕ ꯃꯇꯝꯗꯗꯤ ꯊꯋꯥꯏ ꯃꯔꯤꯅ ꯑꯩꯕు ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤꯕꯅꯤ. ꯑꯩꯅ ꯍꯦꯛ ꯇꯨꯝꯊꯕꯒ ꯑꯩꯒꯤ ꯃꯪꯗ ꯑꯗꯨꯝ ꯎꯈꯤꯕꯅꯤ. ꯃꯇꯝꯗꯨꯗꯗꯤ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯊꯋꯥꯏ ꯃꯔꯤ ꯑꯁꯦ ꯃꯪꯗ ꯎꯔꯤꯕꯅꯣ? ꯃꯣꯏꯒ ꯑꯩꯒ ꯀꯔꯤ मरी लेनबा जानो खंखिदबनी करिगिदमक मोय मरीबु आइगी मंगदा हान उहनखिबनो मदुगी मरमदा अमुक्तगा हाइबियो ईश्वर हाइबदी अफबा लाइना मागी तुंग इंगदबा मनाइसिंगबु मी मसादुना खंगजद्रिङैदगी हंना खल्ली ईश्वरना तौबगुमना हाइबदी ईश्वर यादबा सैतानसिंगनसु मोयगी तुंग इंगदबसिंगबु हाना खल्ली नंग असे फट्रबा सैतानसिंगना खनख्रबा मोयगी तुंग इंबनी नंगी मंगदा ममांगैदगी कुबुबा मरी अदुबु हाना उख्रे हाइरबनिना कुबुबा मरीदुना नंगी पोलोय ओइगदबो माली हाइबदी मोयगी मखुत्ता नंग माइथीबा नंगबा याय ताकपनी नंगना मंखी हाइबा ममांगै मतंगी नंगी मंगदो मुन्ना निंगसिंगनबा अमुक्ता होटनाखो मयासु खोंजेल अदुना हाइरकपदगी मागी थाइना मंख्रबा मंग अमबु यामना कन्ना निंगसिंगनबा होटनारमी माना मदुदा मागी ममित्ता थाइना उगिबसिंग अदु उबा हौरअमी सुक्ला ममलबा सावरबा उमंगदा मतोमता यामना किजना लेपलगा लेरमी कराइदनो अइना लेरिबसिबो करमना मफम असिदा लेरमलिबनो असुकना लेरिङै खंहौदना अंगपा खोजेल खरा तारकपदगी महाकना येंगुबदा कुबुबा मरीखक मागी मनाक्तमना लाकपा उरमी मया अदु हौख्रबा मंगलान अदुबु निंगसिंगुरबा मतुंगदा किजना हाइरअमी हे फट्रबा लाइसिंगी लाइरेंबी आइबु कुबुबा मरी असिदगी अमुक्तदी कानबियो आइना नंबु करमना कुबुबा मरी अदुदगी कनगनी हाइबदी खंगदे अदुबु नंग कुबुबा मरी अदुदगी लापना लेयो हाइबदी मोइना लेतबा जगादा लेबना नंगी अफबा ओइगनी कुबुबा मरी अदुदगी कनजनबगीदमक आई निंगथेमखुलदा खोंगुन तादबा तारब्रा निंगथेमखुलदा नंग मतम खरदी खोंगुल तारुखिनु मसी नतना नंगबु कनजनबा उपाय अतै लेरो नंगी पुंसी जेंजर लोइद्रि हाइदुनसु करिगुंबा नंगना कुबुबा मरी अदुगा मायोंगनरुरबा मोयगी कुदुदा नंगबु हेक हाख्रबदी नंगी पुंसी लोरबनी मदु ओइथोकबा यारोय संसार असिदा अइंगोंदगी हेन्ना शक्ति लेबा अमता लेबा यारोय अइना कनाबुसु सुंकीगिरो
ꯇꯞꯅ ꯇꯞꯅ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯗꯨ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯑꯝꯃꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯂꯥꯏꯅꯥ ꯑꯗꯨꯕꯨ ꯀꯤꯕꯗꯒꯤ ꯃꯌꯨꯝ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯅꯔꯝꯗꯦ꯫ ꯗꯨꯀꯥꯟ ꯑꯃꯗꯤ ꯁ꯭ꯀꯨꯜꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯊꯣꯡ ꯂꯣꯏꯅ ꯂꯣꯟꯅꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯂꯩꯔꯛ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯉꯥꯛ ꯁꯦꯟꯗꯨꯅ ꯃꯤ ꯃꯌꯥꯝ ꯑꯃꯠꯇ ꯆꯠꯄ ꯌꯥꯍꯜꯂꯝꯗꯦ꯫ ꯂꯥꯏꯅꯥ ꯁꯟꯗꯣꯔꯛꯄ ꯍꯦꯜꯂꯛꯄꯅ ꯃꯤ ꯁꯤꯕꯒꯤ ꯃꯁꯤꯡꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯁꯤꯕ ꯃꯄꯨꯔꯣꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯀꯞꯄꯝꯃꯤ꯫ ꯑꯩꯕꯨ ꯏꯇꯣꯝꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯕꯤꯌꯣ꯫ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯀꯔꯝꯅ ꯍꯤꯡꯍꯧꯒꯅꯤ? ꯇꯣꯝꯕ, ꯀꯔꯤꯒꯤꯅꯣ ꯅꯪ ꯅꯇꯣꯝꯇ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯉꯩ ꯀꯧꯔꯨꯆꯣꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ? ꯅꯄꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯃꯤ ꯀꯧꯔꯨꯆꯣ ꯍꯥꯏꯔꯒ꯫ ꯑꯩꯅ ꯑꯩꯈꯣꯏ ꯕꯥ ꯂꯩꯇ꯭ꯔꯦ ꯂꯥꯛꯄꯤꯌꯣꯅ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯗ ꯂꯣꯏꯅ ꯍꯥꯏꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯍꯧꯖꯤꯛ ꯈꯨꯜ ꯑꯁꯤꯗ ꯀꯟꯅ ꯁꯟꯗꯣꯔꯛꯂꯤꯕ ꯂꯥꯏꯅꯥꯁꯦ ꯃꯁꯤꯅ ꯅꯥꯔꯒ ꯁꯤꯕꯅꯤꯅ ꯃꯣꯏꯁꯨ ꯃꯈꯣꯏꯗ ꯅꯥꯔꯛꯀꯅꯦꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯔꯛꯇꯦꯅꯦ꯫ ꯍꯦ ꯏꯁꯣꯔ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯐꯥꯎ ꯄꯣꯠꯂꯣꯏꯕꯤꯅꯕ ꯃꯤ ꯑꯃꯠꯇ ꯆꯪꯕꯤꯔꯛꯇꯕ, ꯃꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯤ ꯍꯪꯒꯣꯏꯅꯕ ꯂꯥꯏꯅꯥꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯅꯥꯅꯣ? ꯃꯇꯝ ꯑꯗꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯃꯇꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯤꯁꯤꯡ ꯑꯃꯅ ꯑꯃꯗ ꯀꯤꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯁꯤꯡ ꯑꯗꯨ ꯄꯨꯟꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯁꯨꯐꯝ ꯈꯪꯉꯝꯗꯦ, ꯋꯥꯅꯕꯅꯁꯨ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯔꯝꯃꯤ꯫ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯁꯦ ꯐꯈꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯁꯨꯝ ꯁꯥꯊꯤꯕ ꯍꯦꯟꯖꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯃꯤ ꯑꯃꯅ ꯑꯃꯗ ꯃꯈꯨꯠ ꯁꯣꯛꯅꯕ ꯐꯥꯎ ꯀꯤꯅꯔꯦ꯫ ꯍꯦ ꯏꯁꯣꯔ, ꯅꯪ ꯁꯤꯕꯨ ꯂꯩꯇ꯭ꯔꯕꯔꯣ? ꯅꯪ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯕꯒꯨꯝꯂꯦ꯫ ꯑꯩꯈꯣꯏꯗ ꯂꯝꯕꯤ ꯑꯃꯠꯇꯁꯨ ꯇꯥꯛꯄꯤꯌꯨ꯫ ꯏꯁꯣꯔ, ꯅꯪ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯖꯔꯒꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃꯗ ꯂꯥꯎꯗꯨꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜꯁꯨ ꯃꯈꯣꯏꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯨ꯫ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯃꯔꯝ ꯂꯩꯇꯅ ꯀꯣꯏꯆꯠ ꯆꯠꯄ ꯇꯣꯛꯄꯤꯌꯨ꯫ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯎꯁꯤꯠ ꯊꯑꯣꯏꯗꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯎꯔꯕꯗꯤ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯑꯩꯈꯣꯏꯅ ꯄꯤꯒꯅꯤ꯫ ꯄꯨꯂꯤꯁꯅ ꯂꯥꯎꯔꯛꯂꯤꯕ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯂꯥꯎꯔꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯄꯨꯂꯤꯁꯅꯦꯅ ꯇꯧꯔꯤꯕꯁꯤꯡꯁꯤꯅ? ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯀꯤꯅꯔꯝꯃꯅꯤ꯫ ꯀꯔꯤ ꯈꯨꯂꯥꯎꯅꯣ ꯈꯪꯗꯦꯅꯤ꯫ ꯍꯧꯖꯤꯛ ꯃꯤꯁꯤꯡꯁꯦ ꯑꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯂꯝꯂꯔꯣꯏ꯫ ꯊꯣꯏꯕꯤ, ꯂꯥꯏꯅꯥ ꯂꯥꯏꯆꯠꯁꯤꯅ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯨꯂꯤꯁꯅ ꯂꯥꯎꯔꯤꯕꯁꯤꯡꯁꯤꯁꯨ ꯈꯔ ꯏꯟꯕꯅ ꯐꯔꯅꯤ꯫ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯆꯔꯥꯡꯅꯔꯦ꯫ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯅꯤ ꯈꯟꯕꯗ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯄꯨꯂꯤꯁ ꯑꯃꯅ ꯅꯤꯡꯊꯦꯝ ꯈꯨꯜꯒꯤ ꯑꯀꯣꯏꯕꯗ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯦ ꯌꯥꯝꯅꯁꯨ ꯊꯦꯡꯉꯦ ꯇꯧꯔꯤꯁꯦ꯫ ꯂꯝꯕꯤꯁꯦ ꯃꯤꯁꯨ ꯑꯃꯠꯇ ꯂꯥꯛꯇꯦ꯫ ꯃꯤ ꯑꯃ ꯑꯅꯤꯒ ꯂꯥꯛꯂꯕꯗꯤ ꯀꯗꯔ ꯇꯧꯔꯒ ꯄꯩꯁꯥ ꯈꯔ ꯂꯧꯒꯦꯅ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯍꯦꯛ ꯂꯥꯛꯇꯦꯗ꯫ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯡꯅꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯃꯈꯣꯡꯅ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯂꯥꯞꯄꯤꯉꯩꯗꯒꯤ ꯃꯍꯥꯛꯄꯨ ꯂꯦꯞꯅꯕ ꯏꯪꯒꯤꯠ ꯇꯧꯔꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯦꯞꯇꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗꯒꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯡꯉꯝꯃꯤ꯫ ꯍꯦꯔꯣ ꯁꯥꯗꯨꯅ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯂꯥꯛꯏꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯤꯅ ꯍꯟꯖꯤꯟꯅ ꯉꯥꯏꯈꯣꯅ ꯍꯥꯏꯔꯕꯁꯨ ꯅꯪꯅ ꯇꯥꯗꯕꯒꯨꯝ ꯇꯧꯔꯤꯗꯨꯕꯨ ꯅꯪꯕꯨ ꯀꯌꯥꯝ ꯐꯕ ꯃꯤꯅꯣ? ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯍꯜꯂꯒꯦ꯫ ꯅꯪ ꯂꯨꯄꯥ 500ꯁꯦ ꯂꯧꯕꯤꯔꯣ,
ai athuba thabak amagi lakjabani aibu thadok piro horen amuksu halakini maduda sangwa amaga amuk hapsarage fare chalo adudi khara thunudi halau ko ai khoi sar ngai hak le di mafam asida amuk lakpa yai mala adi nangi mating pangba ai ngamoi ko hoi sa ai matam san lakna ba ai hotnage asigumba apangba mi ani ahum danga laabadine ai furit khausi tonga da bani tawisi tanja aduda kububa mari aduna khun adu thinba thungna machinda laison sonduna lakpagi makol makhoina tara am kububa mari ase amuk hale tawrise masigi mira haibi nupido khul asida hek lei makai akhoi khulse khudong thiba ngangta thokadabi tawise adumna mirada khakta singanu akhoi gi taibang miyoi bagi hongnabi khudong thiba ama hek tarakpa matamda mi amada amuk tasan na base phatte madugi mahol akhoi meya thongna phana mayok nagadabani kububa mari asina kwachat chattuna mi leibrana thiba oiramgani makhoi gi hataba khunja singse mapan amata thoamdradi phakhrani da somdasu police aduna kububa mari aduna laison sonduna lakpagi makol adu tarami adubu madi atopa mafamdagi lakjaba oibanina wari wakhong khangdabanina sauna machinda morom solami kana no asuk thenga kansida but saraga mi ki hannaba lakliba singdo khangni ngasidi aigi iti khangi asi hayaduna mahakna yengtho ubada kububa mari adu lakpa mahakna uram madi karisu khangjadabanina mari adu ubada no fet tawraga phaira am o ai khange moi mari se police ki badagi asi bhaksang ase lona poloina ba puriba oiramgani lok lai hau tawbadagi narna siba soina oiramgani moina pura ibase fai lupa lising tara loge khangni aina dab khara tawsallaga kububa mari aduna mahaki manak tamna asum lakpa aduda police nupa aduna sauna haira ami namaina mi khumjunduna police na khangdalabanina noi mari na tawribado loina khangadabani namai khumijingdo lautho natrabadine ai honu bi torakani mana mama yenge hek hairubadagi kububa mari adugi mamising adu aksanganga ami aduga police aduda kububa mari aduna koshilami tawriba matau adu ubada police adu kibna laurami mana karisu tawba nangdingai kububa mari duna mabu ku manungda hapsin kirami oza waiba puren pambai amatadi puthokpiyudana laina laisa asibu phanaba lambi amatadi takpiyuba akhoina sida hidakse laibak sinba thungna yohanba sungamdre pambai amadi laifam thuida isa nupi nangi mamangi mapoktasu nangna nangi laibak aduda lakhiba laina laisa adubu nangna kanba ngamkhibani aina khanbada haujisu thokiba laina laisa ase nangi mamangi mapokta maithiba pikhiba adugum nangna pokning sangna wakhal khantharaga mayok nirabadi soidana phagadrana aidi khallini